Mama mapa amasung ojasingna mahiroisinggi academic record ka Aadhaar card ka manahanbiyo natrabadi tungda problem kaya thorakani haina Council of Higher Secondary Education Manipur gi Secretary Kundrakpam Ashni Kumar na appeal tarokle. Wafam si Imphal West ki Mongsangai da laiba Trinity Public School gi ngasi pangthokiba Annual School Day function amasung chahi asigi SSLC examination da mark wangna fangduna mai palakraba school asigi afaba mahiroisingda manapibagi thoram da fangtokibane. Tarambadu Ashni Kumar Makataradun High National Education Policy NEP 2020 gi matung ina lakadriba chahi ani ahumasida education system da achauba ahongba kaya laklagani mamangai dang English ngangba haibana lairik haibani haina launaramba chatnabi adu hojikti oidre matam amada class 11 gi examination su promotion ni haina yamna laithokna launaramba adu hojikti yararoi maramdi class 12 loiraga Ziyamasung NET examination thaba matamda chada yankai gi syllabus T class 11 dagi yauri. Maramasina class 11 gi examination su yamna laiba mongda promotion hekta pithokpa yadre haiki. Loinana mahiroi kaya ama academic record ka Aadhaar card ka manadabadagi kona semdoknaba hotnabada khudong chadaba kaya thengnagani. Masi thoktanaba mama mapa amadi ojasingna checksin biu hainasu Ashni Kumar na appeal tauki. Tarambadu the social scientist Dr. Dhanabir Laishram Saruk Yarduna, Mahiroi Amadi, Mama Passing, the Kanagadaba, Wakaloxing Oiba, Pautakaya Piki. Tungda Taramadugi Sarugam Oine, Skulasigi Afaba Mahiroi Sing the Sale Mana Yauna, Certificate Amadi Momento Piduna Puning Tawaki. Panbayabadi, Trinity Public School Lasina, Kanagumba, Mama Mapa Laitraba, Mahiroi Sing Yauna, Afaba Mahiroi Sing the Lem Namasung, Ataba Mamal the School Lasida, Mahi Tambagi Kudong Chabasu, Piduna Laklibane. छात्र खरे से पेन यावदन 11 तन से लंबा याव मोय केस कर ठोक ले औना आइन हाइदे से पेरेंट्स एंड गार्जियंस एंड स्कूल अथॉरिटीज दा सिगी पेन से याव द्रगदी आयें अखोइन मोय 11 कारक मतमदा अखोइगी एनरोलमेंट रजिस्ट्रेशन दे अप्लाई तो गया रो मसिगी एरिया सिम सो अजोइने नोट तौ सिम स्कूल अथॉरिटी ने सो अपर दि हुजिक से मैंडेटरी होइद्रा अपर से याव रसु यारे याव दसु यारे औना अखोइगी अदगी बम याम से याम तार अदगी एबीसी ले एकेडमिक बैंक ऑफ क्रेडिट गाइन औना सुमबगी पेन gi और एकेडमिक बैंक ऑफ क्रेडिट की और Hujisiam, quite a problem, I'm told Karino Hada, Masi Aadhaar ka loinam link to Aadhaar ka loinam pen generator was Aadhaar chang, Adagi ABC generator was Aadhaar chang. But it's quite a problem, I'm like Sikai, the Tatragi, Aadhaar Sidamag academic reports, Chana, the Mayam told ever.